December-이 ꯇꯥꯡ 9나 ꯁꯣꯛ 2020가 ꯌꯥꯏꯐꯔꯕ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯂꯝꯗꯝꯁꯤꯗ ꯄꯥꯡꯊꯣꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯇꯤꯛ ꯆꯥꯔꯕ ꯃꯅꯤꯄꯨꯔꯤ ꯏꯄꯥ ꯏꯄꯥꯁꯤꯡ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯃꯗꯤ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤꯒꯤ ꯃꯤꯐꯝꯂꯦꯟ ꯑꯣꯏꯕꯤꯔꯤꯕ ꯁꯤꯡꯕꯨ ꯑꯩꯅ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯃꯗꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯑꯩꯉꯣꯟꯗꯗꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯊꯣꯛꯑꯦ ꯑꯩ ꯌꯥꯝ ꯊꯥꯖꯔꯨꯗꯕꯗꯤ ꯁꯤꯒꯨꯝꯕ ꯐꯪꯁꯟ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯍꯥꯟꯅꯁꯨ ꯈꯪꯖꯗꯦ ꯑꯗꯨꯕꯨ ꯉꯁꯤ ꯂꯝꯗꯝꯁꯤꯗ ꯃꯌꯥꯝꯅ ꯁꯛꯅꯥꯏꯕ ꯑꯣꯏꯅ ꯂꯩꯕꯤꯕ ꯑꯩꯒꯤ ꯏꯀꯥꯀꯥ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯈꯨꯟ ꯕꯥꯕꯨꯒꯤ ꯃꯇꯦꯡꯗꯒꯤ ꯉꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ 5 ꯀꯥꯡꯕ ꯐꯪꯕꯒꯤꯗꯃꯛ ꯑꯩꯅ ꯀꯀꯥꯕꯨ ꯑꯃꯨꯛꯀꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯃꯔꯨꯑꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯂꯝꯗꯝ ꯇꯥꯝꯅ ꯊꯕꯛ ꯇꯧꯗꯅ ꯂꯩꯈ꯭ꯔꯕꯁꯤꯡ ꯃꯈꯣꯏꯅꯅꯤ ꯑꯩꯅ ꯃꯔꯨꯑꯣꯏꯅ ꯄꯤꯖꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯊꯥꯒꯠ ꯋꯥꯍꯩꯁꯤꯡꯁꯤ ꯉꯁꯤ ꯃꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯦꯡ ꯑꯁꯤ ꯇꯧꯕꯤꯔꯛꯇꯅ ꯑꯁꯤꯒꯨꯝꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯒꯤꯗꯃꯛꯇ ꯌꯦꯡꯉꯦ ꯍꯥꯏꯔꯒ ꯀꯔꯤꯒꯨꯝꯕ ꯁꯦꯟꯐꯝ ꯈꯔ ꯌꯥꯝꯂꯕꯁꯨ ꯌꯥꯝꯗ꯭ꯔꯕꯁꯨ ꯈꯔ ꯊꯥꯗꯕꯤꯔꯦ ꯍꯥꯏꯔꯒ ꯇꯨꯡꯒꯤ ꯍꯧꯔꯛꯏꯕ ꯅꯍꯥꯔꯣꯜꯁꯤꯡꯒꯤꯗꯃꯛ ꯌꯦꯡꯉꯦ ꯍꯥꯏꯔꯒ ꯑꯁꯤꯒꯨꯝꯕ ꯆꯥꯎꯈꯠ ꯂꯝꯖꯤꯡꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯈꯣꯡꯖꯦꯜ ꯑꯁꯤꯗ ꯌꯥꯎꯅꯅꯕ ꯊꯥꯗꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝꯗ ꯑꯩꯅ ꯃꯈꯣꯏꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯇꯁꯦꯡꯅ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯐꯝꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯂꯥꯏꯐ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯁꯤ ꯆꯍꯤ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯁꯨ ꯆꯞ ꯃꯥꯟꯅꯕꯅꯤ ꯆꯍꯤ ꯑꯃꯗ ꯄꯔꯤꯈꯥ ꯑꯃꯃꯝ ꯊꯥꯒꯗꯧꯕꯅꯤ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯄꯁꯤꯅꯤ ꯃꯥꯏ ꯄꯥꯛꯄꯗ ꯅꯠꯇꯦ ꯃꯥꯏ ꯄꯥꯛꯄꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯕ ꯇꯦꯂꯦꯟꯇꯦꯠ ꯑꯣꯏꯕ ꯁꯥꯇ꯭ꯔꯁꯤꯡꯗꯅꯤ ꯄꯤꯔꯤꯕ ꯑꯦꯋꯥꯔꯗꯁꯤ ꯑꯗꯨꯅ 9 Talented Student Awards 2016 ममांदा सही 9 चथदे हंदक मापलक सुबनी सही मापलक छुना मथंग सही ओइना चथदीबा थौरम असिना मरम ओइरगा सही 9 अमदी टैलेंटेड ओइबा सात्र कया अमा थोकते हाइबसे ऐ थाजब लैरे अदुना हंदकी सही सिदसु अशिगुंबा टैलेंटेड स्टूडेंट सिंग असि अखोई मरांग गाइना लैरे हाइबगी ऐ थाजब सिसि लैरे मरमदी ngasi function asina pramani aduna aina hajanubadi asumaina akoigi iramdam gi isina amadi masal masasi manau singu sibami khada paishagi senthang birage haraga satra satri singi oiba mapunsi mara dule kadoga sinsida seni mateng yang su yang su kharaga thiraga मखोई मखुमी उठागत थोगत पत्ती बसे मसी सात्रसिंग नमक्तदी फाइदगी अचोबा कई थोगो अमनी फंक्शन अमनी है आई लोजै मसी मरम ओरगा मसी लेंगी रगरीबा आई नुसिजरबा सात्र सात्रसिंग अखोइना यामना पुमिं जिंजिं ngai ओइबदी ngasi gi थोरम मसी पिकपया चावया अदु ngasi gi फंगिबा यामबसु यामदरबसु फंगिबे अवार्ड असिना मरम ओइरे हरगा हदक प्राइमरी दा फंगबा मावांग फंगबा नत्रगा हाई स्कूल दा वांग फंगबा नत्रगा कॉलेज दा यूनिवर्सिटी दा फंगबा मसी सिंजी मथंग लाकदब चही सिंगसु हदकसु फंगे मथंग ऐ मसीदगी हेन वांग फंगनबो होदगे हाइबगी इंटेंशन नमा होदनबगी पांगल अमा क शापु अमा क नखोइदा पोपोंग नमनबो होदगदबने मरमदि हदक फंगिबे अवार्ड से ऐ पिंगबेदि A+ खंगदि मथंगदि A++ फंगनबो होदगे 7% फंगनबो होदगे हाइबगी
Hanggang spirit ako ni nakoy na siya gatori. Aduna ay su kasama ina sabra singa pihaning bali asik gani koy kana hono lagi kana pau ay mata-matamangan kanu nang sali-sali balangiro sunna mai pa na mi ama oina mamna ba sala wala ba do aduna nakoy na to ni hay basi ay haning bali aduna ay thoi na wangan ngai jite ay yaman ngai jai nasi ko si ahan ba khungsari Bangladesh la si ana ay anang isan padu rang tunda medical college ta admission tawraga sum solomda hanget sena ko thora pade ay mai mata simoina ay kasa ko ba ko thina zabani thirapani yang wa thiraga lakse aham ko oyina lo ni su thonga do ko yang thung jada adu mayang ni matena ya mapam sidi yang mana nasi ngarang ni nasi ko silele adu amu kehinan ba si Ashimba meeting the Puchinamada, Kalimba, Pizarrosu, Wahima, Taran, Haida, Mayanda, Corporation, people of the same, Masi Ayam, the Layo, a young Michael Germany, Layo Paradima, the Sushimba, Zamayam, Pangan, Nava, Sora, I told me again, and lastly, I wish you to all the talented students of college and schools of Bangladesh Manipuri, and I thank to North American Bangladesh Manipuri Society. Thank you all.